Beti Bachao Beti Padhao campaign luchingliba Prime Minister Narendra Modi की leingak asina thamapan henna thiba khangdana leiraklabi Maheiroi Luwangbi Linthoingambi की Thawai Yaodraba Hakchang ngasi phaoba Puthokpa Ngamdabasi Laibak Thibani haina Linthoingambi की apokpa Hijam Kulajit na pendaba phongdorakli Kumjale singani ka kungumdoi ki July 3 ta yumdagi thokibadagi ngasi phaoba thiba khangdana leirakibi Maheiroi asigi sagolban tera tongram lekai da leiba yumda pangthokpa paugi mifam amada Hijam Kulajit na wafam asi phongdokladuna hai Thamapan Helaklaba phaoba leingak na machagi hakchang puthokpa ngamdana leiriba si leingak asina thawaidabadagini thawong asidi leingak pairiba singya apokpa macha masun nate haiduna laithokpani haina laudaba ngamloi laikhidabi macha nupi gi hakchang puthokpinaba Manipuri gi governor amasung chief minister da kayarak hana unaduna memorandum pisankhrai maduda athuba matamda hakchang puthokani haina kayarak hana thajaba pirakhrabani Kumjale singani ka kungumdoi gi loiramdai da CBI da sinarakhraba case asigi charge sheet thagale mihat asida maroina chenaba miyosing phare haiba wafam kaya phongdorakhiba leikhrabassu ngasi phaoba laikhidabi gi hakchang di puthokpa ngamdana leiri laikhidabi gi hakchang phangdabana maram oiraga ngasi phaoba roiba mathong mangam pangthoktana leiri chahi pharaklabadi miyamga tanaraga kari karamba firep lawgadagi haibadu tanaba pami haina su mahangna makhatana phongdokhi Hojik lagi mamanje paisa ni lepa ya badi nate kwai maru ba ai paisa pamde isa do atuba matamda isa do hana pibudu ne pamije ai bo smaina to na social boycott to na kam kuino thambije de ko no tasena hojik lagi ba sarkar sina amadi lagi ba akhi mapi ma power ba assembly sida atuba matamda matama pibiraga isa je phangnana ba nokhoi ju phamdana lebe adre mayam gini masigi jina santi je haiba nupi macha masu nupa macha anga innocent obaje masigi jibo khonguli bangam dragadi kadai da santi por ko no je mokoi masa da jo angada ba nakraba inang nakba koktu anak anak ko jibu ta control tongam draga ukul da kai da administration kamaina to no je puna mak loina mak sidagi hek isa apokpa isa ge da thoma gadi kamaina to ko da ge khanbiyo mokoi masa mak hek apokpa nati na laitopra tasengna harabadi mokoi laithui na lawningi adu moi mayam gi da muta mapi mapani na leiragadi mokoi gi matau masak khangda je moi gi responsibility masak khangda je ai tasengna haningi